ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ 14 CSOꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ PM Narendra Modina ngasidagi hawdokhiba Nasa Mukti Yuva for Viksit Bharat Sankalp Abhiyan state asigi oina su ngasi Chief Minister Yumnam Khemchana hawdokre. Kangluk Masel gi marakta leiriba thajanadabagi fibam asi kokhanduna tangdu leitaba lamdam ama ohenna balenga asina kanna hotnari haina CM Khemchana haikre. Amadi Tara Amadi Taragamatui Suba IRB Amadi MRG Jamedar Launaba Pangthokiba recruitment atubada Haido Haiba recruitment atuda sarukyakiba candidate singna wakat khongjang junction track. Kurumjari ISTV meeting tabiri bapum namaputara nokjari hojupau sandona pisari Manipur the census pangthok chungai da lamda masigi akhang hai kya yauna kari precondition sing thamgadage habagi matangda khana naba tha sigi ahan ba chayol gi manungda workshop na chingba pangthok na balai nga ka 14 CSO ga yana ki wafam tha sigi tang nipan fawbagi manungda lenga ki mai kaidigi notification na chingba thoktuna thabak oina pangthok na bakang handrabadi tha sigi tang 8 gi ahing nongyai dagi total shutdown chatharagani haina 14 CSO gi convener Santa nahakpam na paumi singa unabada phongdokre 14 CSO gi maru aiba mioi kya yauna pangthokhiba paumi singa unabadu da magna makhatana taragani thui suba state assembly sigi matam loidringai de assembly session ama famna ba miyamna demand tawtuna leiri assembly da laukiba resolution singa se executive body singna implement tawbagi formula si home department na home secretary da chithi iraga loibagi mong tawriba si thoktana ba Manipur government na miyam gi committee masemlaga NRC gi precondition singa si khanaraba matungda miyamna Yaba mong the census pangthok na wafam lengak ta thambani NRC gi precondition singi matang da khanabagi lengak ya na ki wafam madu lengak na thabak ta onthokadaba numit mangani khakta ngaire ngasi fawbada lengak ki maike digi notification na chingba thoktuna precondition singa sigi matang da khana ba workshop seminar na chingba pangthok na ba thabak lokhat pa udri mapalam gi loga mari leina ba akhang hai amasung expert sing yawda ba khana nei na ba si lengak na line na lobagi mami tari ba si kari gino lakliba august ki taraga Taretagi Hogadoriba census ki house listing asigi mangoinana Chayol ama ani miyamda thaza hanaba matam pibiu amadi lengang na su hotnabiu hajakibani precondition sing nainabagi matamasi mafam matam chana tawidaba lengang na hekta namfuda tawnabagi mamita pasi laibak thibani Government of India Manipur government amasung miyam ga karamba fibamda census asi tawba yagadagi habadulamda masigi akhang hei sing yauraga khana nainanaba yanaki wafam sing lenga ki maiki digi thabak oina pangthoknaba honabiu 14 CSO na hozik miyam na wari basining thina kangi adubu lengak na karigumba thabak oina pangthoktrabadi August ki 8 gi ahing nongyai dagi total shutdown asi chathanaba warep lobani haiki अखोइना लौथोक्तोरिबा शटडाउन से करिगुम्बा मणिपुर गवर्नमेंट ना तांग निपान बाउगी मनुंगदा कमिटी से फॉर्म तौबिदना खंगै म्याम से कौरगा सीएसओ सिंग पुन्ना कौरकांदा फमिनरगा तोवान तोवान कम्युनिटी की से कुकी की बुहाइरो नागा की बुहाइरो लाकपा यादबना वीडियो कॉन्फ्रेंस लाकपा याबना उनरगा फमगा अमदी लाकनिंगदबा सिंगना माई मागी लीगल ओइबा प्रोविजन दो हयेंग सरकारना एनआरसी अपडेट तौना बोना कोदा लीगल ऑब्लिगेशन सिंग लाक्तनबा अदुगुम्बा स्टेप अमा सरकारना लौनिंगदबसे सिगी मतंगदगी कोगजबने ना सुमाइना थमजगे अखोइना हाइरिसी सरकारदा अखोइना वार्निंग पीबना चदे अखोइगा सरकारगा यानगिबदो मथौ ओइना पांथोकबिरो लाइबा तांग निपान सिबाउगी मनुंगदा कईगुम्बा सरकार जिना कमिटी एमा सेमदीदना मियामगी मिफम अमा इंटेलेक्चुअल सिंग लोगी ओइबा मरी लेनबा सिंग बार काउंसिल सिंग अमदी मणिपुरदा लेरिबा डेमोग्राफर अमदी मरी लेनबा मैप का मरी लेनबा सिंग लाइरिक इबा अइबा सिंग सिगा मरी लेनबदा लाइबा सिंग से कौरगा प्री कंडीशन से खनरगा डेट 8 फाउगी मनुंगदा मसी कईगुम्बा तौबा ngamdaba taragadi डेट 9 की नुंगदांगी पुंग बारो अहिंग नोंयाइदगी अखोइ टोटल शटडाउन लाउथोकजरे हाइबसे मसी मियामदा थमजरी Campaign for Just and Fair Delimitation JFD na lauthokiba khongjanggi saruka moina ngasi Indo-Burma Sugnu Road amadi Tidim Line da Kaichel amadi Miyam Punba mafam singda street corner meeting pangthoktuna khongjang junction khre census mamang da NRC update tawgadabani mitop hana khandoktana Manipur da census pangthokpa yaroi JFD na census thingde matam kuina leishin kiba mitop miyan cha sing hana khandoktana census tokshin kiba tarabadi achumba census oiroi mitop yansin kiba tarabadi lengak loan summit loan khunai loan da sathina yelhomi singda chaiting phangani hairi
Prime Minister Narendra Modi na lebak sin bathungna pungfam amakhakta da ngasidagi hawdokiba nasa mukta yuva for Viksit Bharat Sankalp Abhiyan state asigi oina sungasi Chief Minister Yamnam Khemchana luchingduna hawdokre Ministry of Home Youth Affairs and Sports ki meeting makhada State NSS Cell amadi Manipur University ki NSS Cell na sinduna ngasi Manipur University ki Auditorium Hall da pangthokiba thoramadda Prime Minister Narendra Modi na leba asigi naha sing mayai ka bachinjak tagi lapna leinaba pandam da pangthokliba campaign asigi hawdokpagi lebak sin bathungna pangthokliba thoramadda Prime Minister Narendra Modi na Abhiyan asigi mathangda lebak miyam da online gi kuthangda paujel pikhi Prime Minister Narendra Modi na online gi kuthangda piba paujel adu leba asigi tongan ba state sing da punna matam ama khakta da taminabagi thoram state sing da pangthoknaki thoram adu gi saruk ama oina Prime Minister gi warol adu Chief Minister Yumnam Khemchana luchingduna MU gi oza sing tongan ba mahiroi sing amadi NSS Cell gi volunteer singna MU gi auditorium da tongan ba nat ki thoram kya ga loina na punna taminaki Chief Minister Yumnam Khemchana mahakna linkhatlakpa matamda inkhalakpa matamda mahakka tinaba mioi kaya amasu drug sizinaba yauki mahakka tinaba kaya drug sizinaba yaurabasu mahakna drug sizina hawdabagi achawa maramdi mahakna sanabada mai onsil hoba sinani sanaroima oibana drug sizinabada hakchang shokpada natana tungda amang bakya lerakani khankibaduna mahak drug tagi nanthok hobani Manipur si South East Asia gi gateway ma oiribani hauzik state asida railway line khongshang fawba yorabani kumjali singani kungani pan da Imphal fawba yohanaba pandam thamlibani thokliba irang asigi waroishin puraknaba hotnabada aikhoi amana amabu ngakpiba amadi haukiba thodok sing kauthoknaba changi kanglop masil gi marakta leiriba thajana dabagi fiba masi kokhanduna tangdulai tabalamdam ma ohinaba lenga asna angamba thakta honari haina mahakna makhataki amki leitaba lebak amasta sapatyan sagi leitaba lebak amasta sapatyan sapatagi ityas so thokriba crisis ay tayo Manipur crisis jayo hudale Wajina kari idar ko mali masih. Ekoi holiness. Amana abamu kau hoga. Amana abamu kau hoga. Capai pada pinasa jabatan lagi. Patu lumbi wakan onda. Nung pemulai jabatan lagi. Koi capai pada jabat sama jamu ayo beri. Aduna nasi ay sketching sini cara mulai hamzali. Sakar nasi sobani. Then trust disi deva. Kamu punya trust disi disi masih sampai napa orang ada atau orang lagi. Dua lagi ni. Nilainya, kau kira sih siapa berapa atau bersih lagi. Kami ini nilainya, kau ini jadi mana orang matai, betul ini jadi. Dan pulang manusia, macam jadi sih, kalau sih kau pulang mana, bagi soju punya view, hanya tampak kata yang pengen dari orang nak jadi. Tara amadi taraga mathui suba ARB amadi MR gi jamedar longnaba pangthokiba recruitment atubada haido u haiba demand tawduna recruitment asra sarukya kiba candidate singna wakat mi famduna khongjang junction krai ke sampat laima sam laikai da pendra ba candidate kyana makhoi gi awaba ko halu haiduna makhuta play card paiduna khongjang junction ki recruitment process ase english ngani taraga mapan da physical test pangthoki english ngani kunda written exam tawkraba matung chahi manga gi matung english ngani kunga manga da beba voice pangthoki adubu hauji fawa masigi result haidokna thamle lenga ki thawong asida pendra candidate kyana lenga tana na ba khonjel kya lauki tha hum da lochingani hairamba recruitment chahi taret helaba fawa haidokpa ngamdre recruitment asi haidopio haiduna achowa sangkya gi mafam da chatuna haijaba yaba haijakre adubu amatana tabidre BJP gi mamangi lenga na kauramba thabak party sigi anoba lenga na haidokpa ngamdriba sigi manung da kari aron balaibage rajniti gi khudong chaba long na bohana bada jamedar candidate sing de punsi lekha tare athubada recruitment asi haidopio haina candidate singna pendana lenga ki pungning chingshin ki fa oibiriba honorable CM Pabung Khemchana adu amasung honorable Home Minister oina thongpubiriba oi Pabung Govidas aduga kendra gi honorable MLA singna apui wariba prolong oidiba ngasibu thawa haidokna leiriba sei tareka tha tare hena namjam duna leiriba oi MR 11 IRB zamata asi athu matam haidokpio aduga respected DGP nesu athu matam da hoi thawa asi piyeng sambiraga hariba ki candidate me amasi mahut chelaga athu matam haidokpio
वायल फंगहनबदा मतम चंगहनबा अचुंबा नत्ते हाइना हाई कोर्ट मणिपुर की चीफ जस्टिस एम सुंदरना फोंदोखरे वाफम असी मणिपुर स्टेट लीगल सर्विस अथॉरिटी मसल साना सिंदुना स्टेट की थाकता लीगल एड डिफेंस काउंसिल पैनल लॉयर अमदी रिमांड लॉयर सिंगी नोंमगी ओइबा कैपेसिटी बिल्डिंग प्रोग्राम दा फोंदोखिबनी मांचुपुखीदा लेबा हाई कोर्ट ऑफ मणिपुर दा पांगथोखिबा थोरम मदुदा हाई कोर्ट ऑफ मणिपुर की जज जस्टिस ए गुनेश्वरना The Art of Drafting amadi masalsagi member learn C.S. Momona role and responsibilities of legal and defense counsel panel lawyers remand lawyers haiba hiramda wangangki tharamadda high court manipur gi judge justice A.B. Mol amadi masalsagi member secretary Alek Muibasu sarukyaki chief justice M Sundarna makhata ki bada constitution gi meeting da YL fanghan badu khaknate legal system gi matingna mipum khudimak na masa masagi hak fangnaba amadi mating longnabagi khudong chaba पीबसुनी इंडियन कॉन्स्टिट्यूशन की आर्टिकल 39A की मतुंगिना मिपुंग खुदिमक अचुंबा वायल फंगहनबा मदी लेमना लीगल की मतिंग पीबा हाइबा वाफम पल्ली सेल लेतबा मदी तोंगान तोंगान बा खुतोंग चादबा सिंगी यिंगलगा मियोय अमगी अचुंबा वायल चथदबा यादे कॉन्स्टिट्यूशन न पीरिबा कांगलोन सिंगा सिंगाकना लीगल एड लॉयर अमदी एडवोकेट खुदिमकना खुनाई मियामबु अचुंबा वायल फंगहनबदा मतिंग पांगसी मसल साना सिंदुना पांगथोकलिबा नोमगी ओइबा कैपेसिटी बिल्डिंग प्रोग्राम असी मतम यामना चाबदा नतना मसिना लीगल ग मरी लेनबा तबक तौरिबा मियोय सिंगबो वाखलौ सिंग थोहंदुना खुनाई दमक कथोकपगी वाखलोन हेना पांगल कंखल हनबा ngamgani haina mahakna phongdokhi. The drafting is not merely the arrangement of words in a particular sequence. It is the architecture of legal thought. An instance of pleading, precise articulation of facts and persuasive reasoning often determines whether justice is facilitated or frustrated. A well-drafted pleading reflects clarity of mind and fidelity of law, thought and specificity of the points articulated. पांगथोखिबा टेक्निकल सेशन दा जस्टिस ए गुनेश्वर शर्मना लॉयर सिंगी रिफ्रेशर कोर्स असी हाई कोर्ट ना मरक मरक ता खरा पांगथोक पनतना लेते ngasi पांगथोखलिबा रिफ्रेशर कोर्स असी यामना मरु ओइ हाइकी मितै इरोल इएक लोइनशिलोन अपुनबलो मिनाल सिनबा कुन सुबह महिरोई सिंगे लेबाकी थाकता पांगथोकपा मैतै मेक चांगदमना बंगसी पांगथोकरे क्लास 1 दगी 10 फाउबदा कैटेगरी तरा थोंगना पांगथोकपा चांगदमना बसी मणिपुर की तोंगान तोंगान बा डिस्ट्रिक्ट सिंग दा हांगबा एग्जाम सेंटर निफुगा तरुकता फुरुक क्यागी महिरोई लिसिंग तरागा हुमदोई रोमना सरुग्यादुना पांगथोखिबनी अयुक पुंग तरागा माथोई दगी नुंगथिल पुंग अनि फाउबो चथखिबा चांगदमना बदुगा मरी लेनना मिलाल की प्रेसिडेंट एल नोंगमाई लेम्बिना थोरमसी हौखिबा मेगी तरागा निपान दा पांगथोखिबा मणिपुर दा लेंगांगना ऑफिशियल ओइना मैतै मेक चनबा हौखिबा निमित कमरी लेनना पांगथोकपनी मरुओइना फुरुप कांगलुप अमना हिंगबा अमदी चौखटपदा फुरुप अदुगी लोन अमदी मयेक चौखटपा सिगसु यामना चाउना मरी लेनै मरमसना हौरकलिबा आंगांग सिंगदा लोन मयेक असि हेना खंगहंदुना चौखट हनबगी पांदमदा चांगदमनबा असि यामना चही खुदिंगी पांगथोकतुना लाकली कंपटीशन असि हौखिबा चही सिंगा येंगनबदा महिरोई मसिंग ख्वाइदगी यामी अदुगा मैतै खक्तना तना नागा नेपाली अमदी मैतै पांगल फुरुप की महिरोई सिंगसु मसिंग ख्वाइदगी यामना सरुग्याखी अमरोमदा मिलाल की सेक्रेटरी जनरल पाउनम थाकाबना मखाताना चांगदमनबा सिगी प्राइस असि लाकलिबा अगस्त की तरागा निपान पांगथोकदबा मिलाल की कुनगा हुमदोई सुबा फाउंडेशन डे की थोरमदा येंथोकनी निमिनसता कनागुंबा लुप अमतना बन्ना चिंगबा खोंजंग सिंग तौबिगनु हाइना अपील तौखी स्कूल की अथॉरिटी अमदी ओजासिंग मेलोन में पुनसीबीबा मयामना मतेंग पांगबिदुना अखोई ngasiगी चावरबा महिरोई लिसिंग तरा हुमदोई हेना हाइरिबा चांगी ngasi सरुग याबसी मिलांगी माइकैदेगी लेबांग मयाम अमदी पुनमकि मफमदा थागतचबदु फोंदोकचरी अगस्त की तांग 19 मिलाल की फाउंडेशन डे कुलुंदोई सुबह थोरम नुमित असिदा मना येनगदौरिबा सिदा कनागुंबा लेबाक की ओनाइसल अमतना बन ब्लॉकेट तौबिदनबा अमुका जोहना मिलाल की माइकैदेगी लमदमसिगी मियामदा अपील तौजरी Ngarang numidang pung taraga minute kun rom tab the National Highway 102 gi khangabok sani lauda gari thengjinabagi thodok ta mioi ma leikidre mioi khara asopan nangkre thododu da leikidraba mioi dudi ning thaujam inaucha sing chahi kuntraga nipan hairok chingdung pokpi dagini hairi Joint Coordinating Committee of
Elisa PYC Phoden Amadi WMDA Wangkem Sinduna First Felicitation Cum Career Counseling ki thorom mangasi Phoden Maning Laikai Community Hall da pangthokre Tharamadura local MLA Kesham Mega Chandra JCC of Elisa PYC Amadi WMDA ki President Muhammad Dilip Saha MS Judicial ki Deputy General Manager Muhammad Masjid Sheikh United College Chandal ki Associate Professor Muhammad Sarkhan Sheikh Amukok ki President Jalal Amadi MPCC ki General Secretary Advocate Muhammad Ravi Khana Athoiba Mithung Singwaina Sarukyaki Chahi sigi class 10 Amadi 12 exam da mark wangna phanglaklaba Amadi atai hiram kya da thoidok hendoklaba Phoden Amadi Wangkim gi mahiroi Amadi mioi kya da pokning thogat pagaloina na memento sing khusinaraduna MLA ke Mega Chundana haurakliba naha sing asida education na piri bakana ba sining thina khanghansi afaba education system ama yaudana afaba khunai ma oibangam loi ngasigi chakhalaba competitive world asida pumna makpu thengnagada ba amata ngaira ba khulai di education asini maramasna ai khoi pumbana angang sing buning thina mahei tamhanna ba khonasi haiki Education yaudraba samaj amasung family individual persons mayam sidi udong obo mani aduna society sida important to the support lego competition jaw ngamon so education privacy koi bi maki thado pya thaba khulai mani samaj sida family da pi ge body mayam ICDS Project Imphal West 2 Wangwega District Program Officer ICDS Cell Imphal West Department of Social Welfare ga kusamnarga Wangwei dilaiba imoinu ahong achaupi kubam len gi community hall da beti bachao beti parhao gi thoromama Wangwei city block na konma firm sing dilaiba anganwadi gi workers sing amadi mahiroi sing kyana sargyadona pangthokre thoromadura Imphal West ki police station gi cyber crime gi officer in charge nongthongbam Vuvon amadi District Health Society Imphal West ki district nodal officer Dr. L. Chinkai Lema, Imphal West ki District Program Officer, Rosni Chan Taurang Mamsu Sarukyaki. Thoromaduga Mari Lenana ICDS Imphal West 2 ki CDPO Sinam Tampa Hakchang Fana Laibada Wakal Sunungai na Labor Changi, Digital na Kamting na Chokalaba Matamasida, Fraud Kayama Madi, Cybercrime Kayama Thorakpa Sidagi Karamna, Ngakthokani Habasi Punna Kangmina Bachangi. Nupi Macha Sing Buhena, Haitui Sing Tuinaba Makoi Buhena, Mapung Faba Muema, Oinabangasi, Thoramasi, Sinbani Haiki. Nupi Masa Sing Sing Buhena ba, Board of Nova Muhena, Mapung Faba Holistic Development Lak Nava Hang, Mapung Faba Muema, Oinabada, Makoi Goose, Post Program Mayamama, do a single awareness Mayamama. Adu moin haizaba talent mayam puthoga ngasi su jagoi isai entertainment program jo hapchai aduga koi koi mayam se sumaina awareness sing si phanga ama mapa ga punna taminaraga parents sing su ta hoba moina chakka lichat angang sing su gram tawni ha ga sing se khaminna ba loina na hena chakhatpa society ma purakpada nubi masa sing si thodang lakna ba gi damatane Mapalam da chalaga mahei tamba mahiroi khaktana afaba mahiroi nate punsida afaba mahiroi natraga mai pak pamiyo ema oiki harabadi hotna bakan basi yamna mathau tai haina Minority Affairs OBC amadi SC gi Commissioner Armstrong Pamena Kangpokpi District ki Mapau Jingtun Khulenda leiba Needy Home Academy gi kungahumdoi suba Arts amadi Literary Meet ki thoram da haikre mahana makhata na haiki bada school da topper tare haiduna laithok patawrei dabani mahiroi singna khunai sida achangba fida ma fangnaba honagadabani honaba kandraba madi thawai yaudrabadi mai pakpa mioi aba oiba ngamloi mapana chalaga mahei tambatana mai pakpa mioi oiba nate honaba bu kallabadi adumak mai pakpa ngamgani oza singna so mahiroi singda kupthana takpi tambi ba changi haiki tharamatu da sarkyaki ba DMU gi Associate Professor Arambam Nonina Kumjal Singani kun humdoi gi megi humdagi state asida irang thokpa matam adudagi school asida furup khudimak amata lamina kiba school ni tungi yumbirel oiribana ha singasi talent chamna lei amaga nushinagadabani laminari ba sing amadi yumlona ba sing nushinagadabani classroom asi mahitam fam khaktanate tungda kari oigadagi haibagisu confirm ni malim gi leiri ba fibam amadi awon ba simunne yingba changi mahirui singna mayai ka ba chinjak tagi lapthokna leigadabani haiki Loan Nating Kraba Kangleipa Communist Party PWZ MC Unification PRO Chingkai Nganbana Thadoro Pachirol Amana Jenims Hospital gi Dr. Karana Masagi Private Clinic da Patient Singh Thaduna Lanai Sel Tanfam Ontokle Haina Maral Siri Jenims Hospital gi Dental College the Head of Department Oina Thaupuriba Conservative and
endodontist oina su leiriba professors na root canal treatment RCT taunaba laying balakwa patients singda RCT taunaba machine endomotor yadri haijinduna masagi private clinic awang dental clinic purai romba kongnang makhong maya dalaiba private clinic asida oina patients in laying na bathaduna lanai shil tanfam lambi ama onthoktuna patient amadagi yamdrabada lupa lising mangadagi lising tara fawba lauduna leiri hairi hairiba treatment asi Jenims Hospital da tawrabadi supnagi lupa lising amana yaba lying amani hairi hiramasigi matang da dental college asi principal medical superintendent Jenims amadi director Jenims na hairabasu professors na Jenims Hospital da lying basi chathabagi mahuta masagi private clinic da patient sing hozik maksu thaduna lying pathap chathari hairi Hosi paugi mraktana temba bremtang nominasi. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Khuding maksibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Ini mati gano. Ada bertemu. Sigi yang saya next time tina check sim na lapsi laga tham karbani ne. Tadarang se juhar habaga am taki darbo. Asumna mayam na machal bo ngap shan dugum. Masigi yung masibu aso yang an ko kada batagi. Next time tina ngap seli. Next time juhar habadi ngap ko na basem bani. Zaman technology si na bana concrete ka tok na tina ba matanda. Kapam ng amuk tu kana hingal adli. TMT strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiyo Capidon cup syrup Breaking matungna mayam umkan nataramno chani makata ba pau pizari Imoinu Women Multi Industrial Cooperative Society Limited ki kungamanga suba mapokumon gamari leinaba uthaba madi climate change ke awareness ki thoram chanungda leiba UNACO school da pangthokre thoramadra Dr. AK Surchan Imoinu Women Multi Industrial Cooperative Society Limited ki president Dr. N Ranjana hanegi president case Ratan Malana Chingba Sarkyaki. Tharamadura Dr. A.K. Churchana. Uthabana Chocolate Pagimatuina Yum Kunglakpa Madi Technology ki pot Mayamama Lerak Pasina Kana Bapi Basing Sukaina Taki. Dr. N. Ranjanana Chahi Kungamangagi Mamang the management ki training Lueraba Matungda Karitogani Haina Lambi Thirak Padaling Katkiba Society Sina P Saba Yauna Tungan Behiram Sing the Mai Pang na Tabak Tobangamle Makatana Pangtok Piaba Tabak Sing Le Palatana Pangtokigani Haiki. Lifeline oliba highways ngam thing lusga bagi project na collection tabutan ya tak sekian wawa to lusga thing online da e-commerce da kana chanchana pa ana jadi mon disu sari lujingba mission sari or cotton sari se yamna satpa matati mujhe online da mabang da yohanna mai thal adu kasaki bal da koina mabang da ku pa tham ya ko se masigi Thora, aduga masigi constraint, funding constraint, transport communication की constraint, सुबह में आम लेते हैं ना, सुबह MANIPURI industry में आम है ना, small scale industry में आम सिगी इमोन्यूम दरिशना ते लोग हम क्यों ना, जो आवाज़ situation ना मदद नहीं Furup Yenglaga Minister P.D. Haraga BJP na Nagagi Losi Dikho Kukigi Nemcha Kipgen Deputy Chief Minister Haplaga Pangal Haptaba BJP government na Furup Asibu Ikai Kumnadabani Haina MPCC gi General Secretary P. Sarachandra Nangasi Hangang Block Congress Committee na silaga Hangang AC ki polling station 2/34 Kairang Muslim Umangdagi Miyoi Chaniyang kay na atopa political party da sokol ambadagi toklaga Indian National Congress sa sokol akiba Miyoi Chani kayang kayrom okpagi thoram amasung minority na luchingba singgi mifam Kairang Muslim umang da pangthokpa thoram da haikre thoramadu da nauna changlak laba singbo haraung na oki MPCC ki General Secretary P. Sarachandra na makata na haikibda Center Madi State BJP government laktringai Manipur masung Center da Congress ki lengak leiringai Manipur da dharma ki khena balaitan ng si chanaba chawkhatpa ingtha tapthana leiminaba lamdam oiramki adubu BJP government lakibadagi lamdam asi maninghalle amaga unaba yahandaba lamdam ohelle Congress ki government matamda Union Cabinet Minister da Furup Khudingi Minister Haplaga Furup Singi chawkhatnaba honaramki
Apik furup oiriba apun balaibasigi misingi chada taraga taret oiba Muslim ki MP amata Narendra Modi ki government asida hapte masiga manana Manipur ki mamangi BJP government aduga hauziki government ta pangal MLA amade minister hapte BJP nadi furup te yenglaga minister hapaya de haraga PR matungi government asidana nagagi MLA Loshidiko Kuki ki MLA Nemcha Kibgena deputy chief minister oheli makoina kari ki happy bano pangal lakta matik chaba luching balai masi furup adubu kai khumna dabani mang khrasu yare haibani masida bot pirabadi pangal hoina hingdabana fai haiki How's Manipur da? Nusiraba Muslim dagi kana minister yauge amukta haibiro amabo hapte BJP na kari haige community is the base torga mantri hapaya de akhoi di missing de yenga hapni community is the yenga mantri hapaya de haibado phajare ba adi losi dikhoga nemsa kibjen gadi kari ge hapino ba BJP hari base taseng na makhoi gi wakhalon di bharat sida hindu gi rajya ma linkhat ba hindu ngakta ngai hen ba atopa puro atopa communities mayam sibu luisan ba haibani Lamjing ba khangabong na chalai ba aikhoi ki yumjaw haina mingthon ba ahal singi laifam masida chief medical officer Thobal gi meeting makhada Lamjing ba khangabong amadi directorate of health services government of Manipur Lamphel Pan Imphal PAC Wangjing Lamding ga puna khusam naduna nongma gi oiba lemna laing ba gi camama Thobal district khangabok part 3 lamtai bungda leiba yumjaw ta pangthokrai camadu da khangabok apun ba maira pai bi loop amadi Manipur gi tongan ba da Lady ba Maira Pai bi loop sing su sarukya ki camadu da miwei chamri rom analaying ki bagaloy na mathau ta ba hidak langtak sing amadi blood test sing su lem na fangan ki Mamang thagi kun ga taruk ta pangthoki ba World Hepatitis Day ga mari leina na wawgai lamkhai da leiba Mihul Clinic na sinduna mafam adu da lady ba miyambu anaye gyawdana masamo fa na thamna bagi panam da free health camp kam awareness program ma clinic asida ngasi pangthokre free health camp adda Jenims ki Department of Medicine ki associate professor Dr. Maibam Bobina lamdam asigi maru oiba achoba hospital singdagi khara lapthok na leikraba khungangi lamdam singda lady ba miyambu masamo fana thamna na ba Mihul Clinic wawgai lamkhai na sinduna hepatitis B hepatitis C screening toba liver function test free da test toba madi gastro amadi liver ge anaba leiba miyoi singasu wakhal tamina bagi thorom amasu pangthokpani haiki Camadu da miwei chama ga tararom laing ki baga loina na hidaksu lemna fangan ki Aruina hui hepatitis B maso hepatitis C sisu hui screening tok seraga akayuma na basing si yawrom nagadi yam thuna laing tuna hui liver se sok tuna ba liver cirrhosis starting ida taram magasu ana basi hejal dringaida maruina hui yam thuna hidak se satho oraga ana basi control tok na bagi pandam mamas bilai zabani asida hui na maruina anabasing habidi liver ge anaba amasung gastro gi maramda anami am liver sisu awareness amoina wi gapta masida pizarani Lamdamasigi fashion sector gi polam amadi design sing chokhan hanabagi wakhalonda mamang thagi tang kunthra dagi hodona palace gate labor city convention da chathariba kai fashion weekend gi homni chanba nimita nupi avichik amasung dinsa thiesong mo gi tongan ba lifestyle wear sing model sing na setna miyam dot ki tangkak mari thokna khaidokna pung ani dagi hodona chathaki badu da numidangi aroi ba show da thangmai ban AC gi MLA Joy Kishana athoiba mithunglen oina sarukya ki so da VV jewelry ki tongan ba design model sing na miyam da utki LPG gas consumer singna chakthong gas asi matau karamna siznagadage madi khudong thigadabadagi matau karamna section thorang sing lokhatkadage habagi matang da lilong municipal council gi ward number 3 councillor Maibam Joy Kumar ga AGC khusamnadna lilong chajing da leiba Lilong Youth Dramatic Union gi hall da pangthokre thoramadu da AGC Manipur state ki manager Sagol Sem Joy Prakash na gas ki maram da miyam da khanghan bagaloina na chakthong gas gi tholakadaba mai haulang poki matang da kangan ki Manipur da gi Abuzam Buzoy Kumar Border Security Force BSF da Deputy Inspector General DIG wena promotion pirakre sok lising amaga jamapan marfudra manga da mahag Assistant Commandant wena thabak changki bani mahag Bisnupur District ki Nambol Khazri mamangli kaidigi
Abuzam ibom chamadi Abuzam Laisabi Aniki Machanupani. Hozigna National Disaster Response Force NDRF the deputation oina Tabak Puri Mathau Masakhangna Singthani oiba Tabak Tobagi Tamak Abuzam Bizoy Kumarbu English ngani kungamanga the Meritorious Service Medal Piduna Ikai Kumnabasu Kre Ngarang August ki ama English ngani kun ka taruk ta thokibo order amana Abuzam Bijoy Kumar bu DIG da promotion pirakhibani. All India Police Sports Control Board ki meeting makada Central Industrial Security Force CISF na sindona haukiba July gi kun ka humdoi digi kun tra fauba Hyderabad ki Gachibowli da leiba GMC Balayogi Indoor Stadium da pangthokiba taraga mathoi rak suba All India Police Judo Cluster Championship English ngani kun ka tarukta judo masana gi oina Manipur Police ki ahan ba judoka bronze medalist Moirangthem Inauktonbu haraute amna okpagi thorama makhanga bokta pangthokre. Thobal District Olympic Association amasung United Judo Association Thobal District na punna silaga pangthokiba thoramaduda Thobal District Police ki additional SP LO SS Sankar MPS District Olympic Association Thobal ki President Mutum Mani yauna miyoi kyana sarkyaki judoka bronze medalist Moirangthem Inauktonbu thoramaduda sarkyaki basingna haraute amna oktuna pungning thagatki Hazul silakpada maroiba pau omkhana pizari Census ki matang dalenga kiyana ki bawa from thabak oina pangthok trabadi 14 CSO na thasi ki tangma pandagi hingnongai de ki total shutdown chatharagani lauthokrai PM Narendra Modi na ngasi dagi hawdoki bana sa mukta yuva for Viksit Bharat Sankalp Abhiyan serasiki oina su ngasi Chief Minister Yumnam Khemchan hawdokrai Kanglop Masel gi marakta leiriba thajana dabagi fiba masi kokhanduna tangdulai tabalamdama ma ohenaba lenga asna kan honari haina CM Khemchan haikrai amadi taraga mathoi suba ARP amadi MR gi jamedar longnaba pangthokiba recruitment athubada haidu o haiba recruitment adura sarpya kiba candidate singna wakat khongjang changshikrai Hozifau gena di ISTV na sandok chiri pa pang matang swada tension jari. Yang tabiri po puno magpo amukhana kurup jari.